इरई मदो साउना डायरेक्ट सनारई होइगे मयुमदा लाई गेट कतो साफु कन्ना हांगलगा थिंगने हेक्ता चंगले सुमांगदुदा लेपलगा खंजल हौना इमसिबु कना कना लेगे मी लेतब्रो अमुक्ता थोकपिरो सनारई से थोकलक्लमी आइमा इरईमा नंग लामिरो काखलौनी फमसिलाओ यारे आई नखोइगी सिदा फम्बा लाक्पा नते इरईमागी असाउबा सक्फमदो उरगा सनारईदो ngakna कईदौबो याउरगेनि इरईमा नंगना इफिंग फिंगना साउरिदुबो इचे होइदि तौबबु फनायाम ngamiने कईनो कना कईदौबो याउरगेने नते नंगना हाइनिंगिसे करिनो अइबु बाबा मै ताताद्रेनि इरईमा नंगबो अइगी चागा लुहोंगनबगी वालेपनादुना लैरबि इमौदुबो नचानुपाना गारिदा हाप-हापतना पुरिसे अखोइ लुहोंगबसिबु इचे होइना थुगाइबा नत्रो हेरा करिनोदो इरईमा हाइबा याइ हाइदना नंगसु पंगहाइददि हाइगन ओ अइना हाइरिसे अरानबनि सिनिने अरानबा पाउदा अरानबा ओइद्रगदि अचुम्बा ओइगद्रो अइगी चानुपानाने अदुगुम्बा तौगदौबा नते नचानुपादो कंखत्तना कसु तौनिने अइगी मिट्सिमा संगसंगना उरगा लाअबु पोतसिदा हौजिक नचानुपादो युमदा लैरमखिरोइने हा लैरमोयेबा अइगी इचादि थबक चटखिना अइगी इचानुपागी नुपी अइगिने इमौबु लुम्बा चटपा ओइरमगनिदा सनारईसु अदुमना हेक हौरक्लबदुददि फिंगले हेरा इरईमा वागी वाचुमना सुंगांग ngасai makai ai tagi yauna tabani aigi icha sibu nupi phangdabu nuparo ha nangi na chana aigi icha dagi kari henge ho aduna ro mingi nupi dubu koisen senadana gari da hap haptana purisa mathak dagi arubi su taribani yararoi khanna ma imungda chansinkhre na chanu padu ga hana thengajri kandane aigi icha ga hana thengnajaramlabado kuire aigi icha ga ibe maliklai ga khangnabadi yumsida phawba laklamlabani ओ अदुनरा युमसिदा नुपी मचादुबु नचानुपाना कौरगा तथि तथि युमसिदगी तांथोखिबदो नचानुपागी दरम चतुननी नोइगी होटेलदगी थबक तोक्लिदो अदुदगी कना लैत्रबु मचिन मौपादो अइगी चाना सेंबिबा खंगब्रा अदुदि अइसु हाइरे नंगी नचानुपादुना लमचत कयam फजरदना नुपी थीरबा माना लैसाबी नुपी मचादुदा नत्तबु मी इंयेंगबा नत्रो अदुननी ने बेमलिक लाइना पांबीददना लुहोंगबा हाइदोरक्लिबदो पुरेन्सु हलक्तुना गाड़ी थौजिलक्लमी गाड़ीदगी कुमथरक्तुना इरैमा लैरंबा अदुदा हराव हराव कौरे मा लामिरो इरैमादि मिहुलदो अका अकुम तौरबनी हाइरे इसाउना हनबिरक्लेदना इबुंगो खोइदि थबकपु यामना फबिख्रेने नसागी थबक्तगी हेंदोक्तना अइगी इचागी नुपी फावबा सेनाबिरा बोइरेदो पुरेन्दी खंगबा नते हेमबगा लिक्लाइगा लुहोंगबगी हाइनै हाइबसे लिक्लाई लुहोंगदौरे हाइबसे खकनी माना खंखेबा बाप अमा इता ताद्रदुना इमा कैबुनि मान हाइबिरिसिबो नचा खंगबा ngamjadre खंगोइ खंगोइ कदाइदगी खंगलनी एगेने इबुंगो खोइदि मसक मतौ फजबनिना नमानबगी लुहोंगनबगी मतम लेपनादुना लैरबि नुपीदो गाड़ीदुदा हाप हापतना पुरगा लैरबनिना करिमते हे खंगमरोये पुरेंदु ममाद ओनसलगा इमा कैनो हाइसिबो अइना कैदौरगे अरुबी सुमपान थोकले पुरेन इरैमदा अमुकन सिलगा मा ngasi mane na chada haibiru mem sigain tasengna na chagena matadri mayek singnam da takbiu ibungo na saida bazar da nupi amaga gari da tawraga chatmina khibado madu aigi nu icha nupaga luhongbagi matam lepna duna lairba misakni masida khangsina da pamuk saraga kaidona dawrige ha uran badana koktana piba ai haibado tawranu ne ibungo अरुबीना कॉल तौखिबदगी हेमबसु लागले गाड़ी दो खमरमलग चंगले मयाम लेपलग लैरंबदुदा कइदोनरेमा नंगी लुहोंबा थुगाइरिबदो कनाना मानगे हा से मांगद लेपलिबा कुइना तिनरक्लबा नंगी मरुपसिना नंगी लुहोंबदो थुगाइरिबनिने हेमबा ngakni yengle पुरेन सु ngakni yengle हेमबना कइनु मान हाबिरदबो हाय अइना हाइरिबसे असेंगबा चुंबनिने माना हुजुक हलक्लिबसे नुपी मचादु थिलुरगा हलक्पनिने सनारैना कैनो इरैमा इबे मलिक लाइना लुहोंगबा पामददना लुहोंगबा ngamaroi हाइजरगा मसिदा नंगना अइगी चानुपानाने हाइदना तत्तना हाइरिबसे अइगी चानाने हाइबगी परमान बिबा ngamladro नंगबो परमान हाइबबुने नचानुपा सिना इमौदो गाड़ी दा हापगा पुखिबा अदुनी
ꯑꯗꯨꯅ ꯁꯥꯈꯤꯅꯤ ꯏꯃꯥ ꯃꯗꯨꯗꯤ ꯌꯥꯝ ꯃꯣꯟꯅꯔꯤ ꯂꯤꯛꯂꯥꯏ ꯏꯕꯥꯅꯤꯗꯤ ꯏꯆꯝ ꯆꯝꯅ ꯀꯩꯊꯦꯜꯗꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯈꯤꯁꯦ ꯍꯥꯏꯗꯨꯅ ꯌꯦꯡꯃꯤꯟꯅꯕꯅꯤ ꯂꯤꯛꯂꯥꯏꯗꯨ ꯕꯖꯥꯔꯗꯗꯤ ꯊꯕꯛ ꯇꯧꯕ ꯅꯠꯇꯦꯗꯅꯗꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯦꯛꯇ꯭ꯔꯤꯗ ꯃꯦꯅꯦꯖꯔꯒꯤ ꯐꯝ ꯄꯥꯏꯔꯤꯕ ꯅꯪꯅ ꯀꯩꯗꯧꯗꯅꯅꯣ ꯀꯣꯏꯄꯨ ꯄꯨꯗꯅ ꯆꯠꯂꯤꯗꯣ ꯏꯃꯥ ꯃꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯂꯤꯛꯂꯥꯏ ꯑꯩꯈꯣꯏꯅꯤꯗꯤ ꯏꯆꯝ ꯆꯝꯅ ꯍꯦꯝꯕꯅ ꯁꯠ ꯃꯔꯛ ꯊꯠꯂꯒ ꯈꯣꯟ ꯈꯔ ꯋꯥꯡꯂꯞ ꯍꯥꯏꯔꯦ ꯌꯥꯔꯦ ꯄꯨꯔꯦ ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯗꯣ ꯂꯦꯞꯄꯨ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯝꯕ ꯃꯃꯥꯏꯗꯣ ꯗꯥꯏꯔꯦꯛ ꯄꯨꯔꯦꯟꯗ ꯑꯣꯟꯁꯤꯜꯂꯦ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯆꯟꯕ ꯃꯔꯨꯞꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯑꯗꯨꯛ ꯅꯕꯨꯛ ꯆꯦꯜꯄꯤꯛꯄ ꯃꯤ ꯃꯆꯥ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯍꯦꯝꯕ ꯅꯪꯅ ꯐꯦꯛꯇ꯭ꯔꯤꯒꯤ ꯃꯐꯝꯗꯒꯤ ꯂꯤꯛꯂꯥꯏꯕꯨ ꯂꯧꯕ ꯂꯥꯛꯄꯗꯣ ꯑꯩ ꯎꯍꯧꯔꯕꯅꯤ ꯅꯠꯇꯦ ꯍꯦꯝꯕ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ ꯌꯥꯔꯦ ꯑꯩ ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯦꯝꯗꯕ ꯍꯩ ꯍꯦꯝꯕ ꯇꯤꯟꯅꯔꯤꯕꯅ ꯁꯨꯡꯅ ꯃꯥꯟꯅꯕꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤ ꯉꯥꯡꯒꯅꯨ ꯑꯩꯒꯤ ꯏꯆꯥꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕ ꯂꯥꯟꯕ ꯅꯪ ꯈꯪꯂꯕ꯭ꯔꯣ ꯏꯔꯩꯃꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯍꯥꯏꯔꯛꯑꯦ ꯈꯪꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯅ ꯁꯤ ꯌꯧꯅ ꯉꯥꯡꯕ ꯉꯝꯂꯤꯕꯁꯦ ꯅꯔꯥ ꯂꯩꯔꯕ ꯅꯆꯥꯁꯤꯗꯤ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯗꯅ ꯁꯦ ꯍꯦꯔꯥ ꯑꯗꯨ ꯀꯨꯏꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯅꯣꯏꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯗꯥꯏꯔꯦꯛ ꯍꯥꯏꯔꯦ ꯅꯆꯥ ꯅꯨꯄꯥꯁꯦ ꯄꯈ꯭ꯔꯥꯅꯤꯅꯦ ꯄꯈ꯭ꯔꯥ ꯀꯔꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅꯕꯨ ꯅꯆꯥꯁꯦ ꯄꯥꯝꯗꯧꯔꯤꯒꯦ ꯏꯆꯦ ꯍꯥꯏꯔꯒ ꯁꯥꯎꯅ ꯏꯔꯩꯃꯅ ꯁꯅꯥꯔꯩꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯀꯦ ꯇꯧꯕꯗ ꯄꯨꯔꯦꯟꯅ ꯃꯈꯨꯠꯇꯨ ꯐꯥꯈ꯭ꯔꯦ ꯏꯔꯩꯃ ꯄꯨꯔꯦꯟꯗ ꯌꯦꯡꯈꯠꯂꯛꯏ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯅꯩ ꯍꯦꯝꯕꯁꯨ ꯄꯨꯔꯦꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯏ ꯏꯔꯩꯃꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯃꯤ ꯃꯆꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯅꯣꯏꯗꯤ ꯅꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯦꯛꯂꯒꯅꯤ ꯑꯃꯨꯛ ꯍꯟꯅꯁꯨꯅꯦ ꯀꯧꯅ ꯉꯥꯡꯅꯗꯅ ꯇꯧꯏ ꯅꯣꯏ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯍꯦꯝꯕꯒ ꯏꯔꯩꯃꯒꯅ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯨꯔꯦꯟ ꯉꯥꯡꯁꯤꯜꯂꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯃꯃꯥꯗ ꯑꯃꯨꯛꯇꯪ ꯃꯔꯨ ꯂꯩꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯀꯨꯏꯅ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗꯣ ꯇꯠꯄꯒꯨꯝ ꯇꯣꯛꯂꯦ ꯑꯔꯨꯕꯤꯗꯨ ꯇꯞꯂꯞꯅ ꯏꯃꯥ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯂꯤꯛꯂꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯒꯤ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯂꯤꯕꯁꯦ ꯋꯥꯔꯨꯅꯨ ꯃꯣꯏꯒꯨꯝꯕ ꯀꯣꯟꯁꯤꯟꯅꯕ ꯍꯧꯅꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩꯁꯨ ꯆꯪꯈ꯭ꯔꯦ ꯄꯨꯔꯦꯟꯗꯨ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯃꯆꯦꯗꯨꯗ ꯒꯤꯠ ꯐꯝꯊꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯔꯒ ꯆꯤꯟꯕꯥꯜꯗꯨꯗ ꯊꯝꯂꯒ ꯋꯥꯈꯜ ꯇꯧꯏ ꯑꯩꯗꯤ ꯂꯤꯛꯂꯥꯏꯒ ꯏꯊꯧ ꯍꯦꯝꯕꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯔꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕꯗꯨꯕꯨ ꯌꯥꯝ ꯁꯣꯏꯔꯕ꯭ꯔꯥ ꯍꯣꯏ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯤꯛꯂꯥꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯕꯨ ꯑꯃꯨꯛ ꯐꯥꯖꯤꯟꯖꯔꯒ ꯂꯤꯛꯂꯥꯏꯕꯨ ꯑꯩꯒꯤ ꯏꯆꯟꯒꯨꯝ ꯂꯣꯏꯅꯕꯅꯤ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯈꯤꯕꯅꯅꯣ ꯍꯦꯝꯕꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ ꯏꯆꯝ ꯆꯝꯅ ꯂꯤꯛꯂꯥꯏꯅ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯔꯛꯄꯒꯤ ꯑꯩꯗꯤ ꯂꯧꯕ ꯆꯠꯂꯨꯕꯅꯤ ꯑꯩꯁꯦ ꯌꯥꯝ ꯂꯥꯟꯕ ꯇꯥꯔꯕ꯭ꯔꯥ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯏꯔꯩꯃꯅ ꯃꯤꯈꯨꯕꯤꯗ ꯍꯦꯛ ꯇꯝꯕꯒ ꯃꯤꯈꯨꯕꯤꯅ ꯂꯤꯛꯂꯥꯏꯕꯨ ꯉꯥꯡꯕꯗ ꯅꯠꯇꯅ ꯃꯈꯨꯠ ꯌꯥꯎꯗꯨꯅ ꯐꯨꯔꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯥꯡꯕꯗꯨꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯉꯥꯡꯕꯅꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯃꯥꯅꯣ ꯌꯦꯡꯉꯣꯕ ꯃꯥꯅ ꯁꯣꯏꯗꯅ ꯍꯤꯒꯥꯏꯋꯥꯏ ꯀꯥꯝꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯃꯨꯛꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯅꯥꯁꯨ ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩ ꯁꯨꯝ ꯌꯦꯡꯕꯅꯤ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯥꯌꯣꯛꯇ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯕꯁꯦ ꯃꯁꯤꯒꯤ ꯂꯝꯖꯥ ꯁꯥꯔ ꯃꯆꯥꯁꯤꯅ ꯊꯣꯛꯍꯟꯕꯅꯤ ꯃꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯧꯕꯅꯤ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯅꯨꯡꯁꯤꯗꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯝꯕꯅꯤ ꯉꯝꯃꯤ ꯌꯥꯝ ꯉꯝꯃꯤꯀꯣ ꯀꯅꯥꯒꯤ ꯁꯖꯠꯄꯨ ꯂꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯇꯥꯏꯕꯪ ꯀꯅꯥꯅ ꯇꯧꯅꯕ ꯃꯆꯠꯅꯣ ꯃꯥꯅ ꯇꯧꯔꯤꯕ ꯃꯆꯠ ꯑꯁꯤꯕꯣ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯝꯖꯥ ꯁꯥꯔ ꯃꯆꯥ ꯑꯁꯤ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯝꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯛꯇꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯟꯗꯨꯝꯆꯥꯒ ꯀꯀꯥꯒꯤ ꯋꯥꯗꯣ ꯊꯣꯏꯕꯗꯤ ꯏꯟꯈꯠꯂꯛꯄꯒ ꯑꯣꯏꯔꯦ ꯁꯥꯎꯅꯤꯡꯕꯅ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯃꯆꯦꯅ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯈꯥꯝꯕꯅꯤ ꯃꯄꯥꯟꯗꯒꯤ ꯃꯤꯈꯨꯕꯤꯅ ꯋꯥ ꯉꯥꯡꯕ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯊꯣꯏꯕꯒꯤ ꯐꯥꯖꯤꯜꯂꯝꯕ ꯈꯨꯗꯥꯡꯗꯨ ꯂꯤꯛꯂꯥꯏꯅ ꯇꯞꯅ ꯊꯥꯗꯣꯛꯏ ꯏꯆꯦ ꯑꯩꯈꯣꯏꯕꯨ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦꯕꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯍꯟꯅꯕ ꯇꯧꯁꯤꯁꯦ ꯂꯤꯛꯂꯥꯏꯗꯨ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯈꯥꯗ ꯐꯝꯊꯔꯛꯂꯦ ꯃꯃꯥꯕꯨ ꯀꯧꯔꯒ ꯇꯦꯡꯊꯥꯔꯤ ꯏꯃꯥ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯀꯗꯝꯗꯨꯅꯣ ꯏꯃꯥ ꯅꯪ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯆꯦꯅ ꯀꯞꯂꯕꯗꯨꯗꯗꯤ ꯊꯣꯏꯕꯁꯨ ꯃꯄꯤ ꯇꯨꯞ ꯇꯥꯔꯛꯏ
ꯀꯔꯝꯅ ꯃꯆꯦꯕꯨ ꯊꯦꯝꯁꯤꯒꯦ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ꯫ ꯊꯣꯏꯅ ꯑꯗꯨꯝ ꯃꯆꯦꯒꯤ ꯇꯨꯡ ꯏꯜꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯍꯦꯝꯕꯁꯨ ꯊꯕꯛꯀ ꯆꯠꯇ꯭ꯔꯦ ꯋꯥꯈꯜꯗꯨꯅ ꯀꯥꯗꯨꯗ ꯃꯥ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯏꯔꯩ ꯃꯗꯨ ꯁꯪꯒꯣꯝꯒ ꯆꯥꯅꯕꯒ ꯄ꯭ꯂꯦꯠ ꯑꯃꯗ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯊꯛꯅ ꯆꯥꯅꯕꯗꯣ ꯇꯦꯕꯜꯗꯨꯗ ꯊꯝꯈ꯭ꯔꯒ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯦ꯫ ꯏꯆꯥꯁꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯣꯛ꯫ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯀꯁꯨꯛ ꯅꯠꯇꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯜꯂꯒ ꯏꯁꯥ ꯋꯥꯅꯅꯕꯅꯤ꯫ ꯏꯆꯥꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯃꯛ ꯐꯥꯎꯕꯗꯤ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤꯗ ꯆꯤꯡꯈꯠꯄꯤꯔꯝꯃꯦꯗꯅ ꯌꯥꯔꯦ, ꯃꯁꯤꯗꯒꯤ ꯀꯔꯤꯝꯇ ꯍꯟꯅ ꯌꯦꯡꯕ ꯌꯥꯔꯣꯏ꯫ ꯃꯥ, ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ꯫ ꯀꯩꯒꯤ ꯀꯩꯝꯇ ꯈꯪꯖꯗꯕ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯁꯥꯎꯔꯨꯗꯣꯏꯅꯣ? ꯏꯃꯥꯁꯨ ꯀꯅꯥꯗ ꯁꯥꯎꯕ ꯊꯝꯒꯅꯨ, ꯃꯤꯅꯁꯨ ꯑꯩꯈꯣꯏꯗ ꯊꯝꯂꯣꯏ꯫ ꯁꯅꯥꯔꯦ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯪ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯑꯀꯟꯕ ꯋꯥ ꯍꯥꯏꯕ꯭ꯔꯣ? ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯉꯥꯏ ꯇꯧꯕꯕꯨ ꯉꯝꯃꯤꯅꯦ, ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯕꯣ꯫ ꯁꯥꯎꯕꯒꯤꯗꯤ ꯍꯦꯝꯕꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯃꯊꯟꯇ ꯐꯥꯊꯖꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯈꯟꯖꯤꯜꯂꯨꯔꯒ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯔꯒ ꯍꯦꯝꯕꯗꯣ ꯐꯥꯊꯕ ꯉꯝꯗꯦ꯫ ꯏꯔꯩꯃꯗꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ꯫ ꯍꯣꯏꯅꯦ, ꯐꯔꯦ, ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯄ ꯅꯁꯨꯡ ꯅꯃꯥꯟꯅꯕꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯅꯅꯕ ꯍꯥꯏꯗꯅ ꯖꯥꯠ ꯖꯥꯠ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯔꯛꯂꯤꯕꯁꯦ? ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯨ ꯌꯥꯔꯝꯃꯤ, ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄꯨꯔꯦꯟꯗ ꯂꯩꯈ꯭ꯔꯒ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯈꯜꯂꯨ, ꯁꯤꯃꯛꯅꯤ꯫ ꯃꯁꯤꯃꯛꯅ ꯅꯪꯕꯨ ꯐꯠꯇꯕ ꯇꯧ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯋꯥꯈꯜ ꯈꯤꯇꯪ ꯈꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯥꯒꯤꯗꯤ ꯀꯩꯁꯨ ꯈꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯇꯧꯕꯇꯕꯨ ꯃꯤꯅ ꯂꯥꯛꯆꯍꯟꯒꯅꯨ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ, ꯁꯪꯒꯣꯝꯁꯦ ꯁꯤ ꯍꯥꯟꯅ ꯊꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯔꯩꯃꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯝꯕꯗꯨ ꯋꯥꯈꯜ ꯃꯑꯣꯡ ꯃꯑꯣꯡ ꯈꯟꯕ ꯍꯧꯔꯛꯏ꯫ ꯑꯉꯝ ꯇꯥꯜꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯃꯁꯨ ꯃꯥ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯄꯥꯔꯛ ꯑꯃꯗꯅꯤ꯫ ꯄꯨꯔꯦꯟꯁꯨ ꯇꯨꯃꯤꯟ ꯂꯦꯞꯄꯤ, ꯂꯤꯛꯂꯥꯏꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤ꯫ ꯁꯥꯔ, ꯑꯩꯒꯤꯗꯃꯛꯇ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯅ ꯈꯠꯅꯕꯤꯒꯅꯨ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯕꯨ ꯋꯥꯍꯟꯕ ꯄꯥꯝꯗꯦ꯫ ꯏꯅꯝꯆꯥꯅ ꯉꯥꯡꯕ ꯆꯩꯕ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ, ꯑꯗꯨꯕꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯆꯤꯟ ꯏꯄ꯭ꯋꯥꯅ ꯈꯥꯡꯂꯤ꯫ ꯊꯣꯏꯕꯕꯨ ꯃꯍꯩꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯇꯝꯍꯟꯒꯦ ꯈꯜꯂꯤ꯫ ꯀꯩꯒꯨꯝꯕ ꯏꯅꯝꯆꯥꯒ ꯀꯀꯥꯒꯅ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯒꯁꯨ ꯏꯆꯤꯟ ꯏꯄ꯭ꯋꯥꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ꯫ ꯁꯩꯗꯥꯡꯗꯨꯅ ꯂꯩꯖꯕꯤ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯩꯒꯤ ꯑꯁꯣꯏꯕ ꯔꯥꯟ ꯀꯌꯥ ꯌꯥꯎꯔꯝꯂꯒꯁꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯂꯤꯛꯂꯥꯏ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯇꯧꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯍꯦꯝꯕꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯒꯅ ꯈꯟꯈ꯭ꯔꯕ ꯋꯥꯈꯜꯗꯨꯃꯗꯤ ꯌꯥꯝ ꯂꯥꯜꯂꯤ꯫ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯃꯆꯨ ꯁꯪꯖꯤꯟꯗꯨꯅ ꯂꯥꯟꯅ ꯎꯍꯟꯕꯤꯔꯦ꯫ ꯍꯧꯔꯛꯐꯝꯁꯦ ꯑꯩꯅꯅꯤ ꯁꯥꯔ꯫ ꯑꯩꯅ ꯀꯅꯥꯒꯤꯁꯨ ꯃꯤꯄꯥꯜ ꯇꯥꯡꯅ ꯍꯤꯡꯂꯝꯗ꯭ꯔꯒꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯝꯂꯣꯏ꯫ ꯑꯩꯅ ꯂꯥꯟꯕ ꯑꯁꯣꯏꯕ ꯉꯥꯛꯇꯅꯤ ꯁꯥꯔ꯫ ꯑꯗꯨꯝꯅꯁꯨ ꯅꯇꯣꯝꯅ ꯅꯔꯥꯜ ꯁꯤꯒꯅꯨꯗ꯫ ꯀꯔꯝꯕ ꯏꯄꯥꯛꯇ ꯂꯨꯞꯂꯒ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯀꯣꯛꯀꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯊꯃꯣꯏꯅꯕꯨ ꯁꯦꯡꯂꯤꯉꯩ ꯏꯁꯣꯔ ꯃꯥꯅ ꯆꯥꯟꯕꯤꯒꯅꯤ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯕꯨꯡꯒꯨꯝꯕꯅꯤ, ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯅꯪꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯒꯁꯨ ꯅꯕꯨꯡꯒꯤꯗ ꯂꯥꯛꯎ, ꯏꯆꯟꯕꯨ ꯅꯕꯨꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯔꯥꯝꯅ ꯀꯧꯁꯟꯒꯅꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯗ꯭ꯔꯕꯃꯛꯁꯨ ꯂꯥꯞꯇꯛꯅ ꯍꯦꯟꯕꯅ ꯎꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤ ꯎꯔꯒ ꯍꯦꯟꯕꯒꯤ ꯁꯤꯡꯅꯕꯁꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯤꯛꯂꯥꯏꯅ ꯀꯗꯥꯏ ꯀꯗꯥꯏꯗ ꯆꯠꯄ ꯑꯃꯗꯤ ꯄꯨꯔꯦꯟꯅ ꯀꯗꯥꯏꯗ ꯆꯠꯄ ꯍꯦꯟꯕꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯇꯧꯗꯨ ꯁꯥꯎꯅꯤꯡꯕꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯥꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯅꯆꯥꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯁꯥꯔ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯈꯠꯅ ꯆꯩꯅꯕꯗꯨꯃꯛꯇꯪꯗꯤ ꯃꯗꯨꯃꯈꯛꯇ ꯇꯧꯕꯤꯒꯅꯨ꯫ ꯅꯆꯥꯟꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯩ ꯍꯟꯖꯔꯝꯃꯒꯦ ꯁꯥꯔ꯫ ꯂꯤꯛꯂꯥꯏ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯄꯨꯔꯦꯟꯁꯨ ꯂꯩꯍꯧꯏ꯫ ꯂꯤꯛꯂꯥꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯈꯟꯅ ꯆꯠꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯣꯏꯕ, ꯀꯩꯗꯧꯔꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯥꯎ ꯃꯌꯥꯝ ꯑꯃ ꯌꯣꯝꯃꯤꯁꯦ ꯀꯩꯒꯤꯅꯣ?
ꯊꯣꯏꯕꯗꯤ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯂꯦꯞꯂꯤ ꯃꯥꯒꯤ ꯑꯣꯏꯌꯦꯠ ꯅꯥꯀꯟ ꯅꯥꯀꯟꯗ ꯈꯥꯎ ꯌꯥꯝꯁꯤꯡ ꯑꯗꯨ ꯊꯝꯂꯤ ꯂꯤꯛꯂꯥꯏꯗꯨ ꯄꯥꯈꯠꯅ ꯍꯟꯅ ꯑꯃꯨꯛ ꯍꯪꯂꯦ ꯈꯨꯝꯃꯨ ꯊꯣꯏꯕ ꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯥꯎ ꯃꯌꯥꯝ ꯑꯃ ꯌꯣꯝꯃꯤꯁꯤꯕꯣ ꯊꯣꯏꯕꯗꯨ ꯃꯄꯤ ꯇꯥꯔꯦ ꯇꯞꯂꯞ ꯃꯆꯦꯗ ꯌꯦꯡꯂꯒ ꯏꯆꯦ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯂꯒꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏꯗꯕꯅꯤ ꯏꯁꯥꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯝꯂꯒꯗꯤ ꯃꯤꯅ ꯇꯊꯤ ꯇꯥꯟꯊꯣꯛꯂꯤꯕꯁꯦ ꯇꯥꯟꯊꯣꯛꯂꯝꯂꯣꯏꯗꯧꯕꯅꯤ ꯏꯆꯦ ꯀꯩꯅꯣ ꯊꯣꯏꯕ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯪ ꯏꯅꯣꯝꯆꯥꯗ ꯀꯔꯤ ꯍꯥꯏꯔꯨꯒꯦ ꯏꯅꯣꯝꯆꯥꯅ ꯌꯥꯗꯕ ꯅꯪ ꯀꯔꯤ ꯊꯕꯛ ꯇꯧꯔꯨꯒꯦ ꯏꯃꯨꯡꯗꯒꯤ ꯃꯤꯈꯨꯕꯤꯗꯨ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯌꯨꯝꯁꯤꯕꯨ ꯅꯣꯏꯒꯤ ꯅꯄꯥꯅ ꯄꯨꯟꯅ ꯊꯝꯃꯝꯕ ꯌꯨꯝꯔꯣ ꯑꯩꯈꯣꯏꯅ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯊꯣꯛꯂꯕꯁꯦ ꯃꯁꯤꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯣꯊꯗꯅ ꯁꯨꯝ ꯍꯪꯗꯅ ꯂꯩꯔꯤꯗꯣ ꯅꯈꯣꯏ ꯂꯩꯕꯗꯒꯤ ꯌꯨꯝꯁꯦ ꯃꯥꯡ ꯇꯥꯏ ꯈꯪꯉꯕ꯭ꯔꯥ ꯅꯈꯣꯏꯅ ꯆꯤꯅꯧꯄꯥꯗ ꯌꯨꯝꯁꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯀꯥꯟꯗꯅꯦ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯐꯪꯒꯗꯧꯕꯅꯤ ꯂꯤꯛꯂꯥꯏ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯏꯅꯝꯆꯥ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯏꯅꯝꯆꯥꯅ ꯄꯥꯝꯗꯕꯗꯣ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯒꯦ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯗꯣꯏꯅꯣ ꯍꯩ ꯍꯧꯖꯤꯛ ꯅꯣꯏꯅ ꯀꯞꯁꯟ ꯂꯧꯁꯤꯟꯅꯗꯅ ꯇꯧꯔꯒ ꯀꯥꯟꯅꯒꯗꯧꯕ ꯅꯠꯇꯦ ꯆꯠꯂꯣ ꯍꯥꯏꯔꯗꯤꯅꯦ ꯀꯣꯛ ꯆꯠꯂꯣ ꯅꯃꯥꯏꯗꯨ ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯒꯅꯨꯅꯦ ꯐ꯭ꯂꯥꯁꯕꯦꯛ ꯃꯤꯈꯨꯕꯤꯗꯨ ꯃꯈꯨꯠꯇ ꯆꯦ ꯑꯃ ꯄꯥꯏꯔꯒ ꯂꯤꯛꯂꯥꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯝꯅ ꯂꯥꯛꯂꯝꯃꯤ ꯂꯤꯛꯂꯥꯏꯁꯨ ꯐꯤꯔꯣꯜ ꯀꯩꯀꯩ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯀꯩ ꯍꯥꯏꯒꯦ ꯏꯅꯝꯆꯥ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯅꯤꯗ ꯌꯥꯗ꯭ꯔꯦꯅꯦ ꯀꯩ ꯃꯇꯦꯡꯅꯣ ꯏꯅꯝꯆꯥ ꯅꯣꯏꯗ ꯁꯅꯥꯗꯣ ꯃꯥꯁꯤ ꯕꯤꯖꯤꯅꯦꯁ ꯑꯃꯒꯤ ꯁꯦꯜ ꯑꯆꯧꯕ ꯑꯃꯒꯤ ꯃꯊꯥ ꯁꯥꯔꯕ ꯑꯗ ꯊꯤꯐꯝ ꯈꯪꯗꯗꯅ ꯅꯪꯒ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯝꯆꯥ ꯑꯩꯉꯣꯟꯗꯗꯤ ꯍꯧꯖꯤꯛꯇꯤ ꯁꯦꯜꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯦ ꯗꯥꯁꯅꯥꯒꯤ ꯁꯦꯜ ꯍꯥꯏꯁꯤꯕꯨ ꯀꯌꯥꯃꯨꯛꯅꯣ ꯂꯨꯄꯥ ꯂꯥꯛ 10ꯃꯨꯛꯅꯤ ꯑꯗꯨꯗꯅꯦ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯕꯁꯤ ꯑꯗꯨꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ ꯏꯅꯝꯆꯥ ꯃꯇꯧ ꯀꯔꯝꯅ ꯁꯦꯜꯗꯨꯗꯤ ꯊꯥꯒꯅꯤ ꯅꯪꯅꯕꯨ ꯌꯥꯔꯒꯗꯤ ꯁꯦꯜꯕꯨꯗꯤ ꯂꯩꯕ ꯊꯕꯛꯅꯤꯗ ꯑꯗ ꯅꯪꯒꯤ ꯋꯥ ꯑꯃ ꯇꯥꯗꯕ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯝꯆꯥ ꯍꯌꯦꯡ ꯅꯣꯏꯗ ꯁꯅꯥꯅ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗꯕꯨ ꯃꯥꯏ ꯄꯥꯛꯂꯒꯗꯤ ꯏꯅꯝꯆꯥꯅ ꯅꯣꯏꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯕꯤꯅꯤꯗ ꯁꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯅꯣꯏꯒꯤ ꯑꯥꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜꯗꯣ ꯌꯣꯟꯊꯣꯛꯂꯁꯤ ꯏꯅꯝꯆꯥꯒꯤ ꯁꯤꯗ ꯅꯆꯤꯟꯅꯧꯄꯥ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯏꯅꯝꯆꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅꯦ ꯂꯤꯛꯂꯥꯏꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯅꯝꯆꯥ ꯀꯩꯅꯣ ꯏꯅꯝꯆꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯃꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯌꯣꯟꯒꯗꯣꯏꯅꯣ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯑꯗꯨꯒꯤꯗꯤꯅꯦ ꯅꯣꯏꯗ ꯁꯅꯥꯅ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯁꯅꯨ ꯏꯅꯝꯆꯥꯅ ꯑꯃꯨꯛ ꯅꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯍꯟꯗꯣꯛꯄꯤꯗꯧꯔꯤꯅꯤ ꯏꯅꯝꯆꯥ ꯃꯗꯨꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯗ ꯏꯆꯦꯜ-ꯏꯎꯄꯥꯒꯤ ꯃꯐꯝ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤꯌꯦ ꯃꯤꯈꯨꯕꯤꯁꯨ ꯈꯤꯇꯪ ꯐꯤꯡꯒꯠꯂꯦ ꯍꯩ ꯅꯣꯏꯒꯤ ꯂꯋꯥꯏꯗꯨꯗ ꯂꯩꯕ꯭ꯔꯒ ꯀꯩꯗꯧꯅꯒꯗꯧꯔꯤꯅꯣꯅꯦ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤꯅꯦ ꯑꯃꯨꯛ ꯇꯞꯊꯔꯛꯂꯒ ꯌꯦꯡꯉꯣꯏ ꯏꯟꯗꯣꯝꯆꯥꯒꯤ ꯌꯨꯝꯁꯤꯁꯨ ꯅꯈꯣꯏ ꯅꯆꯤꯟꯅꯧꯄꯥꯒꯤ ꯌꯨꯝꯅꯤꯅꯦ ꯀꯔꯤꯒꯤ ꯅꯣꯏꯒꯤ ꯃꯐꯝꯗꯨꯗ ꯂꯩꯔꯨꯗꯣꯏꯅꯣ ꯅꯣꯏꯗ ꯁꯅꯥꯅ ꯕꯤꯖꯤꯅꯦꯁꯇ ꯃꯥꯏ ꯄꯥꯛꯈꯤꯁꯅꯨ ꯄꯥꯛꯁꯨ ꯄꯥꯛꯀꯅꯤꯗ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯗꯧꯕꯅꯤ ꯏꯅꯝꯆꯥ ꯄꯥꯕꯨꯡꯒꯤ ꯃꯥꯒꯅ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯡꯗꯅ ꯊꯝꯕꯤꯔꯝꯕ ꯂꯟ-ꯊꯨꯝꯁꯤꯕꯨ ꯀꯔꯝꯅ ꯌꯣꯟꯊꯣꯛꯀꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯈꯪꯂꯒꯁꯨ ꯌꯥꯔꯣꯏꯗ ꯊꯣꯏꯕꯒꯤ ꯋꯥꯗꯤ ꯅꯪ ꯑꯩꯅ ꯈꯪꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯏꯅꯝꯆꯥꯁꯨ ꯈꯪꯉꯤ ꯏꯆꯦꯒ ꯏꯇꯩꯒꯅ ꯊꯝꯕꯤꯔꯝꯕ ꯅꯆꯤꯟꯅꯧꯄꯥꯒꯤ ꯂꯟꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯏꯅꯝꯆꯥꯁꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯑꯩ ꯅꯪꯉꯣꯟꯗꯅꯦ ꯏꯀꯥꯏꯅ ꯍꯥꯏꯔꯕꯅꯤ ꯐꯔꯦ ꯏꯅꯝꯆꯥ ꯎꯄꯥꯏ ꯑꯃ ꯌꯦꯡꯂꯒꯦ ꯉꯝꯗ꯭ꯔꯒꯅ ꯃꯥꯏ ꯊꯣꯛꯄ ꯃꯥꯏ ꯇꯧꯖꯔꯁꯅꯤ ꯅꯪꯒꯤ ꯏꯪꯈꯣꯜ ꯄꯇꯥꯗꯨꯁꯨ ꯁꯤꯗ ꯂꯩꯔꯕꯅꯤꯁꯦ ꯇꯦꯕꯜꯗꯨꯗ ꯊꯝꯂꯕ ꯃꯇꯨꯡ ꯃꯤꯈꯨꯕꯤꯗꯨ ꯃꯥꯏ ꯂꯩꯔꯒ ꯆꯠꯄ ꯍꯧꯏ ꯂꯤꯛꯂꯥꯏꯗꯣ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯃꯤꯈꯨꯕꯤꯕꯨ ꯈꯥꯝꯂꯛꯏ ꯏꯅꯝꯆꯥ ꯃꯤꯈꯨꯕꯤ ꯆꯞ ꯂꯦꯞꯄꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯏꯅꯝꯆꯥ ꯑꯩ ꯏꯅꯝꯆꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯃꯤꯈꯨꯕꯤ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯂꯤꯛꯂꯥꯏꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯏꯅꯝꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯏꯅꯝꯆꯥꯗꯤ ꯑꯩꯒꯤ ꯏꯃꯥꯒꯨꯝꯕꯅꯤ ꯑꯩꯒꯤ ꯏꯃꯥꯒ ꯁꯛ ꯃꯥꯟꯅꯕꯤ ꯑꯩ ꯏꯅꯝꯆꯥꯅ ꯍꯥꯏꯕꯗꯨ ꯌꯥꯒꯅꯤ ꯃꯤꯈꯨꯕꯤꯗꯨ ꯇꯞꯅ ꯏꯅꯝꯆꯥꯕꯨꯁꯨ ꯅꯪꯅ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯂꯤꯛꯂꯥꯏ ꯆꯦꯗꯨꯗ ꯁꯥꯏꯟꯗꯣ ꯇꯧꯔꯣ ꯂꯤꯛꯂꯥꯏ ꯐꯝꯊꯔꯛꯇꯨꯅ ꯅꯤꯡꯉꯝꯗ ꯄꯦꯄꯔ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯃꯤꯈꯨꯕꯤꯗꯨ ꯅꯣꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯈꯨꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯇꯧꯈꯤꯕ ꯃꯑꯣꯡ ꯀꯌꯥꯗꯨ ꯂꯤꯛꯂꯥꯏ ꯅꯤꯡꯁꯤꯡꯂꯛꯏ
ꯍꯦꯟꯅ ꯍꯦꯛꯅ ꯀꯞꯂꯛꯂꯤ ꯂꯤꯛꯂꯥꯏꯗꯣ꯫ ꯌꯥꯔꯦ ꯂꯦꯡꯕꯤꯈ꯭ꯔꯣ ꯂꯤꯛꯂꯥꯏ, ꯃꯤ ꯅꯨꯔꯒ ꯑꯩꯈꯣꯏꯁꯦ ꯐꯠꯇꯕꯤ ꯑꯃꯨꯛ ꯇꯥꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯥ? ꯆꯠꯂꯣ꯫ ꯊꯣꯏꯕꯅ ꯂꯤꯛꯂꯥꯏꯕꯨ ꯍꯧꯒꯠꯄꯤꯔꯦ꯫ ꯆꯠꯂꯁꯤ꯫ ꯊꯣꯏꯕꯗꯤ ꯋꯥꯔꯤꯗꯨ ꯈꯪꯗꯕꯅꯤꯅ ꯂꯤꯛꯂꯥꯏꯗꯨ ꯊꯣꯏꯕꯒꯤ ꯁꯛꯇꯝ ꯎꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯇꯥꯡꯖꯐꯝ ꯂꯩꯇ꯭ꯔꯕ ꯆꯦꯛꯂꯥꯒꯨꯝ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯕꯒꯨꯝ ꯉꯁꯤꯗꯤ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯥꯏꯗꯣꯛꯐꯝ ꯂꯩꯇ꯭ꯔꯕ ꯆꯦꯛꯂꯥꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯃꯤꯈꯨꯕꯤꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯕꯗꯨꯗꯗꯤ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯏ꯫ ꯌꯦꯡꯂꯝꯃꯤ ꯑꯃꯨꯛꯇꯪꯗꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯋꯥꯔꯧꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯈꯜꯗꯗꯤ ꯀꯌꯥ ꯈꯟꯈ꯭ꯔꯦ꯫ ꯆꯤꯟꯕꯥꯟ ꯂꯥꯟꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯇꯝꯂꯝꯗ꯭ꯔꯒꯁꯨ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ? ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ? ꯃꯩꯔꯥꯕꯨ ꯃꯦꯠꯂꯝꯕ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯒ ꯖꯦꯝꯁꯇ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯛ ꯍꯦꯝꯕꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯤꯁꯦ ꯐꯨꯔꯦꯟꯅꯅꯤ ꯍꯥꯏꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯁꯦꯡꯕꯩꯔꯣ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ꯫ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯄꯨꯔꯦꯅꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯅꯦ ꯑꯩꯁꯨ ꯊꯥꯖꯗꯦ ꯄꯨꯔꯦꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ꯫ ꯄ꯭ꯔꯤꯇꯤꯗ ꯍꯪꯉꯨꯗꯅ, ꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯕꯅꯤꯅ ꯈꯪꯕꯁꯨ ꯌꯥꯏ꯫ ꯍꯪꯒꯦ꯫ ꯐꯣꯟꯗꯣ ꯑꯃꯨꯛ ꯂꯧꯈꯠꯂꯒ ꯃꯩꯔꯥꯕꯗꯣ ꯄ꯭ꯔꯤꯇꯤꯗ ꯀꯣꯜ ꯇꯧꯏ꯫ ꯍꯜꯂꯣ? ꯇꯥꯏꯌꯦ꯫ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯅꯤ꯫ ꯀꯩꯅꯣ ꯁꯠ ꯍꯪꯉꯨ, ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ꯫ ꯂꯤꯛꯂꯥꯏꯅ ꯏꯇꯥꯎ ꯍꯦꯝꯕꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ? ꯅꯪ ꯈꯪꯕ꯭ꯔꯣ? ꯅꯪꯁꯨ ꯁꯔ ꯍꯦꯝꯕꯒ ꯇꯤꯟꯅꯕꯅꯤꯅ ꯈꯪꯂꯝꯒꯅꯤ꯫ ꯁꯔ ꯍꯦꯝꯕꯁꯦ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯂꯕ ꯃꯥꯜꯂꯤ꯫ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯅꯕꯨ ꯀꯔꯝꯅ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯄꯥꯝꯅꯤ ꯍꯥꯏꯒꯦꯅꯦ? ꯁꯦꯜ ꯐꯅꯌꯥꯝ ꯄꯥꯏꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯑꯇꯣꯝꯕꯤ ꯑꯣꯏꯕꯗꯣ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯂꯤꯛꯂꯥꯏꯅ ꯂꯨꯍꯣꯡꯕꯗꯣ ꯍꯥꯏꯗꯣꯛꯏꯗꯣ꯫ ꯐꯔꯦ, ꯑꯗꯣ ꯑꯩ ꯊꯝꯃꯒꯦꯀꯣ, ꯊꯕꯛ ꯈꯔ ꯆꯤꯜꯂꯤ꯫ ꯄ꯭ꯔꯤꯇꯤꯅ ꯀꯣꯜ ꯊꯝꯈꯤꯕꯒ ꯖꯦꯝꯁꯅ, ꯑꯗꯨꯒ ꯄꯨꯔꯦꯅꯅꯤ ꯍꯥꯏꯔꯤꯁꯤꯅ ꯀꯃꯥꯏꯅꯅꯣ? ꯑꯗꯨꯅꯤ ꯂꯨꯔꯤꯁꯦ, ꯀꯃꯥꯏꯅ ꯄꯨꯔꯦꯅ ꯃꯤꯒꯤ ꯂꯨꯍꯣꯡꯕꯕꯨ ꯊꯨꯒꯥꯏꯗꯧꯔꯤꯒꯦ? ꯄ꯭ꯔꯤꯇꯤꯅ ꯍꯥꯏꯔꯤꯗꯨ ꯁꯦꯡꯂꯕ ꯋꯥꯐꯝ ꯑꯣꯏꯒꯅꯤ꯫ ꯍꯦꯝꯕ ꯈꯣꯏꯅ ꯃꯥ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯃꯤꯁꯦ ꯂꯣꯠꯂꯝꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯂꯤꯛꯂꯥꯏꯅ ꯈꯪꯂꯛꯄꯗꯒꯤ ꯁꯥꯎꯗꯅ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯗꯣꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯃꯥꯏ ꯑꯣꯏꯔꯝꯅꯤ꯫ ꯂꯤꯛꯂꯥꯏꯗꯣ ꯐꯗꯤ ꯐꯖꯕꯅꯤꯍꯦ꯫ ꯍꯟꯗꯛ ꯁꯟꯗꯦꯁꯤꯗ ꯄꯨꯔꯦꯟ ꯍꯣꯏꯗ ꯍꯥꯏꯐꯦꯠ ꯌꯧꯔꯨꯁꯦ, ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯈꯪꯒꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯂꯤꯛꯂꯥꯏꯁꯨ ꯊꯕꯛꯇꯨ ꯀꯥꯕ ꯍꯧꯔꯦ꯫ ꯀꯨꯏꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯐꯦꯛꯇ꯭ꯔꯤꯗꯅꯤ ꯏꯁꯤꯡ ꯑꯣꯔꯗꯔ ꯂꯧꯕꯒꯤ ꯅꯍꯥ ꯅꯨꯄꯥ 2-3 ꯂꯤꯛꯂꯥꯏꯅ ꯂꯩꯔꯤꯕꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯦꯝ, ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯌꯥꯅꯤ, ꯍꯦꯛꯇ ꯂꯪꯁꯤꯟꯕꯤꯔꯛꯎ꯫ ꯅꯨꯄꯥꯈꯩꯗꯣ ꯂꯤꯛꯂꯥꯏꯗ ꯀꯨꯔꯨꯛ ꯌꯦꯡꯉꯤ꯫ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯤꯡꯗꯣ ꯂꯤꯛꯂꯥꯏ ꯍꯩꯅꯗ꯭ꯔꯗꯨꯅ, ꯀꯩ ꯇꯧꯅꯕ ꯂꯧꯒꯗꯧꯕꯅꯣ? ꯎꯁꯣꯞꯀꯤꯅꯤ꯫ ꯇꯥꯡꯗꯤ? ꯇꯥꯡ 8-8ꯀꯤꯅꯤ꯫ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯂꯧꯒꯗꯕ ꯆꯥꯡꯗꯨꯒ꯫ ꯏꯔꯦꯡꯕꯝ ꯈꯣꯏꯃꯨ꯫ 20 ꯂꯤꯇꯔꯒꯤꯗꯣ ꯀꯦꯁ 30ꯃꯨꯛ ꯂꯧꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯃꯦꯝꯁꯦ ꯂꯩꯁꯥꯕꯤꯔꯣ ꯃꯧꯔꯣ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯩꯁꯥꯕꯤꯕꯨ ꯑꯣꯏꯔꯣ ꯃꯧꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯛꯄꯨ ꯐꯖꯔꯗꯤ ꯌꯥꯔꯦ꯫ ꯂꯤꯛꯂꯥꯏꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩ ꯀꯥꯟꯗꯕꯗ ꯉꯥꯎꯁꯟꯅꯩꯅꯣ? ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛꯇꯪ ꯂꯥꯎꯈꯤꯕꯗ ꯅꯣꯏ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯦ꯫ ꯌꯥꯔꯦ, ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯨꯄꯥꯈꯩꯗꯣ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯇꯧꯐꯝ ꯈꯪꯗ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯒ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯗꯨꯗ ꯆꯪꯂꯛꯂꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫